ꯃꯌꯥꯝ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯄꯤꯔꯤꯌꯗꯁ ꯂꯥꯛꯄ ꯃꯇꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯂꯦꯡꯕ ꯈꯣꯠꯄ ꯀꯣꯏꯕ ꯆꯠꯄ ꯁꯨꯝ ꯑꯃ ꯇꯧꯕꯁꯨ ꯀꯌꯥ ꯇꯧꯅꯤꯡꯗꯕꯅꯦꯕꯀꯣ ꯏꯁꯥꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯇꯧꯅꯤꯡꯗ꯭ꯔꯤꯗꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯄ꯭ꯔꯣꯗꯛ ꯑꯃ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯦ everteenꯒꯤ ꯄꯤꯔꯤꯌꯗ ꯀꯦꯌꯔ ꯗꯤꯁꯄꯣꯁꯤꯕꯜ ꯄꯤꯔꯤꯌꯗ ꯄꯦꯟꯇꯤꯁ ꯑꯁꯤꯗ ꯑꯜꯇ꯭ꯔꯥ ꯁꯣꯐ ꯑꯣꯏ ꯕ꯭ꯔꯦꯗꯦꯕꯜ ꯐꯦꯕ꯭ꯔꯤꯛ ꯑꯣꯏꯒꯅꯤ ꯑꯁꯤꯒꯤ ꯄꯦꯟꯇꯤꯁꯁꯦ ꯑꯩꯈꯣꯏꯅ ꯄꯦꯟꯇꯤꯁ ꯁꯦꯠꯄꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠꯁꯨ ꯑꯣꯏ ꯏꯔꯤꯇꯦꯁꯟꯒꯨꯝꯕꯁꯨ ꯑꯣꯏꯍꯜꯂꯣꯏ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯁꯤꯗ 10 ꯄꯦꯟꯇꯤꯁ ꯌꯥꯎꯔꯛꯀꯅꯤ 360 ꯗꯤꯒ꯭ꯔꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯨꯜ ꯕꯦꯛ ꯇꯨ ꯐ꯭ꯔont ꯀꯣꯚꯔꯦꯖ ꯄꯤꯒꯅꯤ ꯑꯗꯨꯒ ꯖꯦꯔꯣ ꯂꯤꯀꯦꯖꯁꯨ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯑꯁꯦ ꯁ꯭ꯇꯔꯦꯆꯦꯕꯜꯁꯨ ꯑꯣꯏꯒꯅꯤ ꯁꯦꯠꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯑꯣꯗꯣ ꯀꯟꯇ꯭ꯔꯣꯜꯁꯨ ꯇꯧꯒꯅꯤ everteenꯒꯤ ꯄꯤꯔꯤꯌꯗ ꯀꯦꯌꯔ ꯗꯤꯁꯄꯣꯁꯤꯕꯜ ꯄꯤꯔꯤꯌꯗ ꯄꯦꯟꯇꯤꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯄꯤꯔꯤꯌꯗꯁꯇꯒꯤ 2x ꯐꯥꯁꯇꯔꯁꯨ ꯑꯦꯕꯖꯣꯔꯕ ꯇꯧꯒꯅꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯗ꯭ꯔꯥꯏꯅꯦꯁꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯄꯣꯁꯄꯥꯔꯇꯝ ꯃꯇꯝꯗꯁꯨ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯦꯚꯤ ꯐ꯭ꯂꯣ ꯑꯣꯏꯕꯁꯤꯡꯒꯤꯁꯨ ꯑꯁꯤꯁꯦ ꯇ꯭ꯔꯥꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯁꯤꯗ ꯅꯦꯆꯔꯦꯜ ꯅꯤꯝ ꯌꯥꯎꯏ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯟꯐꯦꯛꯁꯟꯒꯨꯝꯕꯁꯨ ꯑꯣꯏꯍꯜꯂꯣꯏ ꯍꯥꯀꯠꯆꯕ ꯑꯃꯗꯤ ꯅꯝꯊꯤꯕꯁꯨ ꯀꯩꯝꯇ ꯑꯣꯏꯔꯣꯏ ꯌꯥꯝꯅ ꯐꯕ ꯍꯥꯏꯔꯒꯗꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯀꯦꯂꯤ ꯇꯦꯁꯇꯦꯠꯁꯨ ꯑꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯦꯟꯁꯤꯇꯤቭ ꯁ꯭ꯀꯤꯟ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯁꯤꯒꯤ everteenꯒꯤ ꯄꯤꯔꯤꯌꯗ ꯀꯦꯌꯔ ꯗꯤꯁꯄꯣꯁꯤꯕꯜ ꯄꯤꯔꯤꯌꯗ ꯄꯦꯟꯇꯤꯁꯁꯦ ꯌꯨꯁ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯨ ꯂꯥꯏꯕ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯁꯨꯕꯩꯁꯨ ꯃꯊꯧ ꯇꯥꯗꯕꯗꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯌꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯤꯔꯤꯌꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅꯁꯨ ꯂꯩꯃꯤꯟꯅꯔꯁꯤ